Mahairoi ani hatpada chenaba mioi mariga loinana tahi sudriba ani puna mioi taruk ngasi hanglep ACDagi National Investigation Agency NIA gi team amana fare hairi farba mioi sing adudi pauminlum haukip at malswan haukip langning chong baiti amadi tening khol bomolni tahi sudriba mioi ani adugi mamingdi logi oiba madam leibana report asida panjatre makoi taruk special flight amada makha taba wahang pahongi dama Guwahati da ngasi nimidang wadam PUKHRE HAINA manipur gi chief minister N BIREN paumi sing da phongdokre ngasi numidang CM secretary da pangthokiba paugi mifam amada wafam asi phongdokladuna chief minister N BIREN hai central amadi state lengakna kanna honaduna nimit kharani asida purakliba development gi matangda media gi khuthangda miyam da khanghanbani manipur da haukiba me ahum dagi thokliba lan asi national ki platform singda maru oina UN European Union da Kanglup ani gi marakta tholak palan ama oina uhaliba amadi majority oiriba furup amana minority oiriba furup amabu duhatpi bagum miyam mangda uhanduna chamam naba kaya pokhaliba adu ngasi miyam na mayek sengna khangle maduri thokliba lan asi Kanglup ki irang natte state ki law and order gi fibam phattabana thokhan banate masidi Myanmar amadi Bangladesh da leiba khulai paiba lup singna Manipur da leiduna India gi mathakta lan hawbani masinga mari leinana NIA na senmin lun gangte koba mioi amasu ngarang phakhrabani nakal marom da mahairoi ani tamthina ot naidaba matungda hatkibegi photo internet hangbagi nongan bada policy ama sinaduna thadorakpa manba thong aduna Manipur da irang thokhan mani mihat aduga mari leinana CBI gi director yauna team mama lakuna tizin bada chahi nawriba mioi ani yauna puna mioi taruk fabani haiki ngasi Manipur tholiba issue si anagumba kharana hawrakpadagi hawraga ethnic classes dona community ani gi marakta khanaba dona sandoamba adagi even international gi platform da European Union United Nations aduga te forum kaya da religious ki crisis ne na sandoamba adagi platform khara amada koi majority na minority singbu tahat pani na sandoamba so many things mayam ama aduna Manipur ki praja si aduga Bharat ki praja si kangau na raga karino Manipur da thoi si bo haina khangdaduna leiramba mayam do ai Manipur ki praja punamak ai kalik punamak aduga agency punamak ai center gi amadi state gi agency punamak aduga Manipur ki praja punamak manung amane pan da lebiri state da leba aduga outside da leba singai appreciate tawi ai khoi mayam gi apunba voice na ngasidi Bharat sarkar na huji Manipur da thoi ba lan si thongnari ba wathok si ethnic nate aduga state manungi oiba law and order khaki port nate si purely waging war against the Indian Union by the Myanmaris and the Bangladeshi based KUKI militant with collaboration in some militant in operating in Manipur and am clear oiba sidagi na clear warning later the National Investigation Agency NIA on Sunday arrested Simon Lun Gangte in a case related to a transnational conspiracy by Myanmar and a Bangladesh-based leadership of terror outfits to wage war against the government of India by exploiting the current ethnic unrest in the state of Manipur. Sigi pochi ay Manipur gi miyam da khangani adu Manipur gi miyam da ngasai nahangi lermeba unrest samunda mayam do kokpiraga ngasidi hairiba ngasi thengnariba amri thengnagidor makha taba punama se Bharat sarkar Manipur sarkar aduga ngasagi outsider base Bharat pu thugai gena ulan tawriba Bharat lan tawriba kangbu duga thengnaragani haibagi am clear oiba adugi potuni aduna khoina kana kari tawrige kana tamil labor leitabra adu tawra ta tawra na social media da kai da tawbogi post koi to kana hujikti Bharat Union government na Bharat sarkar sina haibe issue si tawga tawre haibe do sigi post ne am clear kana